नुमिदांग चाक इसिंग तोकलबा मतुंग लिंगजेल मागी कादा काखलई फोन चार्ज तौरंबदु लौथोक्तुना मोन मथक्तुरा थनमलगा ड्रेसिंग टेबल लेरिबा अदोमदा चंगसिलई नाइट क्रीम दो तैरबा मतुंग फमुंग दो हाइफेट सेमलदुना काखतली अदुगा मोन दो ngakhаттुना फम्बोय हिपोय तौरदुना फोन दो लौरगा येंगी WhatsApp notifications मैम अमा लेरम्मी मोनागी मेसेज तो चंगदुना येंगी नबुक तो कैम तौद्रो लिंगजेल मखोल थोकना मतोमता नोकचै अदुगा रिप्लाई हल्ली हौजुक फावबगी ओइनदी कैम तौद्री होरल दि खंगदे कोई दे रिप्लाई फट पिरई फै फै अदुबो ओरदी इरोंबसु चासिले करम थोदोइनो खंगद्री ऐ ए अचंबा चाबा याद्रो नसाना यादि खंगाबदुदि इमाना थोंगामिने आइसु हायौद्रे तौरोइबेमा नंग थोपको ओ अदाइना हाइनाब्रा हाइनाबने फत्तबे तोमगे ऐ गुड नाइट पक्तबे तोमो गुड नाइट नोकमी फोनदुदा अदुमक येंगली लिंगजेल मासु खंगी मोनाना मागिदमक खनबी निंगबी हाइबसु तसेंगना मागा ngasi फावबदा लोइना तिनरकलिबा ममानबी मयामदगी मोनाना तोंगानबदौना तौखी मागी इहुल खंगना लोइना बिरमी मानसु मोनाबु निंगजै अदुमकना हाई स्कूल दगिना हौजिक मास्टर तमलबा फावबा अदुमक लोइनरी असेंगबा मरुप हाइबदु ओइरा माले मखोय अनिसे अथोय मंदोम चाबु कौकौदुना मथक्ता काखलई इदोमसा हाउ थोंगलोंदबने तुमख्रबोय खलुरे कैदौरे होमवर्क अमता ताकपियो कै सब्जेक्ट नो केमिस्ट्री की काइनो येंगे सी हाइरगा हिपलंबदगी हौगलई अथोय सुमंदोम चागी मनाक्ता चंगसिंदुना फमलरे तान हेक्चाना लिंगजेल की फोन दो रिंग लाक्सिली तौरदौनी मागी फोन से अइनबु कैनोमता येंगबियो ताकपियो हारुरदी मतंग चाने हेक्ता लाकनी फोन दो हाइफेट येंगी हेंथोय बगिनी अथोय क्वेश्चन दो खोचिलगा पेज ता थुपसिलमोसे इंदोम चाने आयंग आयुक पिरागे पेलबने इसौगा लांगली लारिक तो मखोल थोकना थुपचिलगा थनमी अदुगा थोंगजेल यौरमदाइदा ममाइदो हुटका लेथोकलगा अमुकसु लौरमी अयुक ngata nang haloko indomcha first period ta thoeba hoi thongdo ngasilamo athoi thokre lingjel phone do receive tawi dain thoi kaino yam kuina phone do pai dubo thabak tawribo nate ai khoi thoi do ai gi nakta lerambane adugine oh chak charabo da chare dangi charabo chare के थोय ताई के थोय कई नुमिदा सुमकौरी दुबो मरम लेते अदुम कौनिंगे नंगसे इस असेंग बगे थाजदब्रा कोची सियंगो आई थाजदेगा हाख्रबाबा हाइदे अदो इसे सुम नुंगशिदेजो हेंथोय बमा खोल खितंग थोकना नोकलदुना भायसी वाइसे के थोय asmik ba ise nungsidraba lingjel khomakte henthoi bana amukka ai khomaroidra nungsidebo adade kamai dawraga nungsi hansige yare ba tumninga ba isa se wai nan kai cha thobadugi oira male tumagera ke thoi nain thoi tai kaido no lari yang sira tawrini yengo dudi thamagero adam paige lari patho ngayak leraga page adudi wari liro kari wari no ne ama hekta kari wari lisige ai khoi mungi wari liura imagi mo motoga ichan ga gi mo hayura hayang nang la ka na khang na ba ya bro ta bro के थोय ताब्रो इसे तुम क्रमालेने फोन दो थमगे हाइदुना तौबगा हेंथोयबा करी खल्लुरबनो खंगदे फोन दो थमलमदे हेडफोन दो लौरदुना हपचिल्ली अदुगा लिंगजेल तुम्बा संगबा ओइना करीनो माना ngasai paramba लारिक सिंदु येंगी
ꯁꯣꯝꯗ ꯋꯥꯉꯝ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯀꯥ ꯍꯥꯎ ꯍꯌꯦꯡ ꯀꯀꯥ ꯊꯤꯟꯕꯤꯌꯨ ꯁ꯭ꯀꯨꯜꯗ ꯚꯦꯟꯗ ꯆꯠꯄꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯍꯌꯦꯡ ꯊꯤꯟꯕꯤꯌꯨꯀꯣ ꯍꯣꯏꯁꯦ ꯃꯃꯥꯗꯨꯕꯨ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯀꯀꯥꯁꯦ ꯊꯕꯛ ꯌꯥꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯔꯥꯙꯦ ꯇꯥꯟ ꯆꯞ ꯆꯥꯅꯅ ꯆꯪꯉꯛꯏ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯃꯆꯥ ꯇꯨꯝꯃꯨꯔꯁꯤ ꯂꯤꯟꯊꯣꯏ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯃꯆꯥ ꯊꯣꯏꯕꯤ ꯏꯇꯩꯃ ꯇꯥꯃꯣꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯤꯞꯍꯧꯔꯦ ꯑꯣ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯩꯃ ꯑꯗꯨꯕꯨ ꯀꯣꯛ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯍꯌꯦꯡ ꯍꯪꯉꯒꯦ ꯏꯇꯩꯃ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯗ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨꯅꯦ ꯂꯥꯏꯔꯤꯛꯇꯣ ꯄꯪꯊꯦꯡ ꯊꯦꯡꯅ ꯇꯧꯒꯅꯨꯀꯣ ꯅꯁꯥ ꯁꯣꯛꯂꯛꯀꯅꯤ ꯅꯥꯎꯕ ꯍꯣꯏ ꯏꯇꯩꯃ ꯑꯅꯤꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯋꯥꯉꯝ ꯇꯦꯕꯜꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯨ ꯇꯧꯈꯤ ꯅꯨꯃꯤꯠꯇꯨ ꯍꯦꯟꯊꯣꯏꯕ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯠ ꯆꯥꯏ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯔꯥꯎꯟ ꯅꯦꯛ ꯁ꯭ꯋꯦꯠ ꯁꯔꯠꯇꯨꯃ ꯍꯥꯞꯄꯤ ꯅꯦꯚꯤ ꯕ꯭ꯂꯨ ꯖꯤꯟꯁ ꯑꯃꯅꯦ ꯋꯥꯏꯠ ꯁꯨ ꯑꯃ ꯇꯣꯡꯉꯤ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯡꯁꯦꯜꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯆꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥꯏꯗꯅꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯏꯃꯥ ꯍꯣꯏꯅꯦ ꯊꯕꯛꯅꯦꯕꯨꯗꯤ ꯈꯪꯉꯤ ꯑꯗꯨ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯀꯅꯥ ꯏꯃꯥꯟꯅꯕ ꯑꯃ ꯁꯨꯝ ꯀꯅꯥꯅꯣ ꯅꯃꯥꯟꯅꯕꯗꯨꯕꯣ ꯑꯁ ꯏꯃꯥ ꯁꯨꯝ ꯀꯣꯊꯩꯌꯦ ꯍꯪꯗꯕ ꯌꯥꯗꯕꯅꯤꯅꯦ ꯃꯇꯝ ꯐꯠꯇꯦꯅꯦ ꯅꯪꯅ ꯄꯨꯟꯗꯧꯔꯤꯕ ꯆꯠꯀꯗꯧꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯨꯟꯅ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯏꯃꯥ ꯑꯩꯁꯨ ꯃꯤ ꯄꯨꯟꯕꯗꯣ ꯌꯦꯡꯉꯒ ꯄꯨꯜꯂꯤꯕꯅꯤ ꯇꯤꯟꯅꯔꯤꯕꯅꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡꯅꯤꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯌꯥꯔꯦꯁꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯤ ꯉꯥꯏꯔꯝꯃꯅꯤ ꯀꯔꯤ ꯂꯝꯗꯅꯣ ꯆꯠꯇꯣꯏꯁꯦ ꯍꯤꯌꯥꯡꯊꯥꯡ ꯐꯥꯎꯕꯗꯪꯅꯤ ꯀꯩꯗꯧꯕ ꯑꯆꯥꯄꯣꯠ ꯆꯥꯕ ꯌꯨꯝꯁꯤꯗ ꯑꯆꯥꯄꯣꯠꯀ ꯆꯥꯕ ꯐꯪꯗ꯭ꯔꯕꯣꯅꯦ ꯏꯆꯥꯕꯣ ꯍꯤꯌꯥꯡꯊꯥꯡ ꯇꯥꯟꯅ ꯆꯠꯂꯒ ꯆꯥꯔꯨꯗꯧꯔꯤꯁꯦ ꯏꯃꯥ ꯅꯪꯁꯦ ꯉꯥꯡꯉꯤ ꯍꯦꯂꯥꯏꯃ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯥꯗ ꯉꯥꯡꯗꯅ ꯃꯤꯒꯤ ꯃꯆꯥꯗ ꯉꯥꯡꯉꯨꯕ ꯌꯥꯕ꯭ꯔോ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯉꯛꯀꯅꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯅꯥꯟꯗꯣꯝꯆꯥ ꯍꯣꯏꯒꯤꯗ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯀꯩꯗꯧꯕꯅꯣ ꯀꯨꯊꯤꯗꯣ ꯂꯣꯏꯔꯦꯌꯦ ꯑꯗꯣ ꯂꯧꯔꯨꯗꯣꯏꯅꯤ ꯑꯁ ꯏꯃꯥ ꯅꯪꯒꯤ ꯀꯨꯊꯤꯁꯦ ꯀꯩꯅꯣ ꯊꯥ ꯀꯥꯡꯗꯦ ꯑꯗꯨꯝ ꯌꯦꯡꯉꯤꯗꯨ ꯇꯟꯗ꯭ꯔꯣ ꯃꯗꯨꯏ ꯄꯩꯁꯥꯗꯣ ꯇꯨꯡꯁꯤꯜꯂꯗꯤꯅꯦ ꯒꯥꯔꯤ ꯐꯖꯕ ꯑꯃ ꯂꯩꯕ ꯀꯣꯟꯅꯗꯧ ꯃꯥꯜꯂꯦ ꯍꯩ ꯄꯥꯄꯤ ꯅꯈꯣꯏꯒꯤꯅꯤꯅꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯣ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯍꯨꯟꯗꯣꯛꯄ ꯀꯥꯏꯗꯨꯗꯤ ꯍꯥꯏꯅꯨ ꯑꯗꯣ ꯏꯃꯥꯅ ꯌꯦꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯒꯦꯅꯦ ꯀꯔꯤꯒꯤ ꯐꯪꯗꯅꯤ ꯍꯥꯏ ꯅꯪꯁꯦ ꯅꯨꯄꯤ ꯑꯅꯤꯁꯨ ꯍꯥꯏꯕ ꯂꯩ ꯑꯃꯗꯤ ꯌꯨꯝ ꯂꯦꯞꯄꯣꯏ ꯍꯥꯏꯔꯤ ꯆꯦꯛꯁꯤꯜꯂꯨ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯒ ꯀꯣꯏꯌꯨ ꯑꯁ ꯀꯩꯅꯣ ꯑꯁꯕꯣ ꯊꯥꯖꯗꯕ ꯇꯧꯅꯨ ꯁꯤꯒꯨꯝꯕꯁꯤꯁꯨꯅꯦ ꯑꯗꯨꯝ ꯆꯨꯝꯕꯅꯤ ꯆꯨꯝꯃꯝꯅꯤ ꯏꯃꯥꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯉꯥꯏꯈꯣ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯦꯟꯊꯣꯏꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯛꯐꯝ ꯈꯪꯉꯣꯟ ꯑꯣꯟꯈꯤ ꯄꯤꯁꯨꯝꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯂꯞ ꯇꯧꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯀꯥꯏꯗꯒꯤꯅꯣꯕ ꯀꯌꯨꯝꯅꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯍꯦꯟꯊꯣꯏꯕ ꯈꯨꯝꯗꯦ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯋꯥꯂꯦꯠꯇꯨ ꯂꯧꯔꯗꯨꯅ ꯕꯦꯛ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯗ꯭ꯔꯣꯋꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯊꯣꯛꯏ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯋꯥꯁꯨ ꯃꯈꯥ ꯇꯥꯔꯨꯗꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯗꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯊꯣꯛꯑꯒꯦ ꯁꯤꯇꯪ ꯍꯥꯏꯔꯝꯂꯒ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯂꯗꯨꯅ ꯒꯥꯔꯤ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯍꯦꯜꯃꯦꯠꯇꯨ ꯎꯞꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯒꯥꯔꯤꯗꯨ ꯏꯟꯊꯔꯒ ꯊꯧꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕ ꯊꯣꯛꯈꯤꯕꯒ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯍꯦꯟꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯏꯆꯥꯟ ꯆꯥꯛ ꯆꯥꯔꯁꯤꯔꯣ ꯗꯗꯥꯗꯤ ꯆꯥꯈ꯭ꯔꯕ ꯏꯃꯥ ꯆꯥꯈꯤꯗ꯭ꯔꯦ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯆꯥꯔꯨꯔꯅꯤꯌꯦ ꯗꯦꯠ ꯑꯣꯏꯔꯝꯅꯤ ꯏꯃꯥ ꯗꯗꯥꯒ ꯈꯪꯅꯕ ꯏꯅꯝ ꯑꯣꯏꯗꯧꯔꯤꯗꯣ ꯃꯁꯛꯇꯣ ꯑꯁ ꯈꯨꯅꯨꯡꯁꯤꯃ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤ ꯑꯩ ꯐꯥꯎ ꯉꯥꯎꯏ ꯅꯪꯅ ꯀꯗꯥꯏꯗ ꯎꯔꯨꯔꯤꯕ ꯗꯗꯥꯒꯤ ꯐꯣꯟꯗꯒꯤ ꯎꯕꯅꯦ ꯏꯆꯥꯟ ꯅꯕꯨꯡꯅ ꯈꯪꯅꯔꯤꯕꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯕ꯭ꯔꯥ
ꯈꯪꯗꯦ ꯐꯣꯇꯣꯗꯪ ꯗꯗꯥꯅ ꯎꯠꯂꯛꯄꯅꯦ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯍꯥꯏꯗꯦ ꯍꯧꯖꯤꯛ MUꯗ ꯇꯝꯃꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯑꯇꯩꯗꯤ ꯀꯩꯝ ꯍꯥꯏꯗꯦꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯅꯕꯨꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯣꯊꯤꯗꯅ ꯖꯥꯠ ꯖꯥꯠ ꯍꯥꯏꯕꯅꯦ ꯏꯃꯥꯁꯨꯅꯦ ꯈꯪꯅꯤꯡꯉꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤ ꯃꯆꯥꯅꯣꯗꯣ ꯀꯣꯊꯤꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥ ꯅꯨꯄꯤ ꯑꯅꯤ ꯁꯨꯋꯣ ꯍꯥꯏꯔꯤꯌꯦ ꯑꯗꯨꯏ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯤꯔꯣꯜꯒ ꯂꯩꯇꯕꯅꯦ ꯆꯞ ꯆꯥꯔꯦ ꯑꯉꯥꯡ ꯑꯐꯩꯒꯤ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯍꯧꯒꯠꯂꯣ ꯆꯥꯛ ꯊꯤꯔꯝꯃꯣ ꯆꯠꯂꯣ ꯑꯩ ꯃꯅꯤꯡꯗꯒꯤꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯊꯥꯛꯅꯕ ꯃꯔꯣꯏ ꯃꯅꯥ ꯑꯃꯅꯤꯇ ꯍꯦꯛꯎꯒꯦ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥꯗꯨ ꯁꯣꯝꯗ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯂꯤꯡꯖꯦꯜꯗ ꯀꯣꯜ ꯇꯧꯔꯤ ꯀꯦꯊꯣꯏ ꯌꯧꯔꯕꯣꯗ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯗꯥ ꯍꯦꯟꯊꯣꯏ ꯑꯩ ꯕꯕꯥꯒꯤ ꯆꯥ ꯑꯝꯇ ꯊꯤꯔꯝꯈꯤꯒꯦꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏꯕ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯇꯁꯦꯡꯅ ꯃꯃꯥꯗ ꯂꯤꯡꯖꯦꯜꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯀꯦ ꯈꯜꯂꯕꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯆꯠꯅꯕꯤ ꯙꯔꯃ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯀꯥ ꯍꯦꯟꯅ ꯂꯨꯞꯄꯤ ꯊꯥꯖꯒꯟꯕꯤ ꯃꯃꯥꯅꯤ ꯃꯥꯒ ꯂꯤꯡꯖꯦꯜꯒ ꯌꯦꯛꯊꯣꯛꯅꯩ ꯃꯃꯥꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯃꯃꯥꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯌꯦꯛꯊꯣꯛꯄ ꯅꯨꯄꯤ ꯂꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯃꯗꯨꯗ ꯏꯃꯥ ꯑꯩꯅ ꯈꯪꯅꯔꯤꯕꯁꯤ ꯌꯦꯛꯅꯤ ꯍꯥꯏꯔꯨꯕꯗ ꯃꯥꯒꯤ ꯐꯖꯐꯝꯅ ꯀꯔꯤ ꯃꯃꯥꯅ ꯄꯦꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯂꯤꯡꯖꯦꯜ ꯃꯍꯥꯛ ꯂꯤꯡꯖꯦꯜꯕꯨ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯔꯥ ꯅꯠꯇꯦ ꯃꯌꯣꯜ ꯀꯪꯂꯨꯔꯕ ꯎꯄꯥꯜꯗꯨ ꯂꯤꯡꯖꯦꯜꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯉꯁꯤꯗꯤ ꯃꯌꯣꯜ ꯆꯣꯡꯍꯟꯕꯤꯔꯔꯦ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯁꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯉꯥꯎꯅ ꯐꯩꯅ ꯆꯣꯏꯊꯣꯛꯂꯨꯔꯕ ꯋꯥꯈꯜꯗꯨ ꯉꯁꯤꯗꯤ ꯂꯤꯡꯖꯦꯜꯅ ꯐꯥꯖꯤꯟꯕꯤꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯈ꯭ꯔꯦ ꯇꯁꯦꯡꯅ ꯂꯤꯡꯖꯦꯜꯒꯤ ꯅꯨꯡꯁꯤꯕꯗ ꯃꯍꯥꯛ ꯉꯥꯎꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯑꯁꯨꯛ ꯄꯥꯝꯃꯨꯖꯕꯤ ꯃꯁꯨꯡ ꯂꯥꯡꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯂꯝꯍꯦꯟꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯅꯤꯡꯉꯥꯏꯗ ꯃꯍꯥꯛ ꯂꯤꯡꯖꯦꯜꯒꯤ ꯃꯐꯝꯗꯅ ꯑꯃꯨꯛ ꯇꯥꯠ ꯍꯩꯕ ꯂꯧꯅꯝ ꯍꯩꯕ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗꯕ ꯋꯥꯈꯜ ꯈꯟꯊꯗꯕ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯦꯟꯊꯣꯏꯕ ꯋꯥꯈꯜ ꯐꯛꯆꯤꯟꯈꯤ ꯑꯁꯨꯝ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩ ꯂꯤꯡꯖꯦꯜ ꯊꯣꯔꯛꯄ ꯎꯍꯧꯗ꯭ꯔꯦ ꯗꯥ ꯍꯦꯟꯊꯣꯏ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ ꯍꯦꯟꯊꯣꯏꯕꯗꯨ ꯊꯣꯔꯛꯑꯕꯣ ꯀꯧꯕꯒ ꯇꯥꯗꯈꯩ ꯃꯪꯉꯤꯗꯨꯕꯨ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣꯗ ꯍꯦꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯐꯦꯠ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯆꯠꯂꯁꯤꯔꯥ ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯂꯤꯡꯖꯦꯜꯁꯨ ꯀꯥꯈꯠꯂꯦ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯗꯣꯃꯤꯅꯣꯁꯇꯒꯤ ꯄꯤꯖꯥꯅꯦ ꯀꯣꯜ ꯗ꯭ꯔꯤꯡꯛꯅꯦ ꯑꯇꯩ ꯑꯆꯥ ꯑꯊꯛ ꯈꯔꯒ ꯂꯧꯔꯗꯨꯅ ꯍꯤꯌꯥꯡꯊꯥꯡꯂꯣꯝꯗ ꯍꯥꯏꯊꯔꯛꯏ ꯒꯥꯔꯗꯦꯟꯁꯨ ꯌꯧꯔꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯗꯨꯅ ꯑꯅꯤꯗꯨ ꯐꯝꯊꯔꯦ ꯍꯦꯟꯊꯣꯏꯕꯗꯤ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯐꯝꯗꯨ ꯌꯧꯔꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯃꯪꯂꯤ ꯗꯥ ꯍꯦꯟꯊꯣꯏ ꯍꯥꯎ ꯀꯩꯗꯧꯔꯦ ꯆꯥꯔꯁꯤꯔꯥ ꯀꯩꯗꯧꯔꯒꯦꯗ ꯑꯗꯨꯝ ꯃꯪꯉꯒ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯔꯒ ꯉꯁꯥꯏꯗꯒꯤꯅꯦ ꯃꯪꯉꯤꯁꯦ ꯍꯦꯟꯊꯣꯏꯕ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯗꯨꯅ ꯂꯤꯡꯖꯦꯜꯕꯨ ꯀꯧꯔꯛꯏ ꯀꯦꯊꯣꯏ ꯇꯥꯏꯌꯦ ꯈꯪꯗꯦꯗ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯍꯣꯏ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯗ ꯆꯦꯞꯊꯔꯞ ꯇꯧꯔꯒ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯀꯩ ꯍꯥꯏꯕꯗꯨꯅ ꯀꯩꯝ ꯍꯥꯏꯗꯦ ꯄꯩꯊꯣꯛꯈꯤ ꯂꯤꯡꯖꯦꯜꯗꯨ ꯍꯦꯟꯊꯣꯏꯕ ꯃꯀꯣꯛꯇꯨ ꯂꯨꯞꯊꯔꯞ ꯇꯧꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯅꯣꯛꯆꯩ ꯅꯣꯛꯀꯅꯨ ꯀꯦꯊꯣꯏ ꯅꯪꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯑꯩꯅ ꯍꯪꯉꯤꯁꯦ ꯉꯁꯥꯏꯗꯩꯅꯦ ꯃꯔꯝꯗꯣ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯏꯔꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯃꯃꯜ ꯀꯥꯍꯜꯂꯤꯕ ꯀꯥꯏꯗꯨ ꯅꯠꯇ꯭ꯔꯣ ꯍꯟꯖꯤꯟ ꯍꯪꯉꯐꯥꯎ ꯍꯥꯏꯗ꯭ꯔꯤꯗꯣ ꯀꯦꯊꯣꯏ ꯀꯧꯕꯤꯔꯛꯀꯅꯣ ꯑꯝꯇ ꯍꯦꯟꯊꯣꯏꯕ ꯀꯣꯂꯥ ꯀꯦꯟꯗꯣ ꯍꯥꯡꯗꯣꯛꯂꯗꯨꯅ ꯂꯤꯡꯖꯦꯜꯗ ꯄꯤ ꯁꯦ ꯊꯧꯏꯆꯣ ꯑꯝꯇ ꯁꯦꯅꯦ ꯍꯥꯏꯔꯒꯦꯕ ꯁꯤ ꯊꯛꯑꯣꯁꯦ ꯂꯤꯡꯖꯦꯜ ꯀꯣꯂꯥ ꯀꯦꯟꯗꯣ ꯂꯧꯏ ꯍꯦꯟꯊꯣꯏꯕꯁꯨ ꯀꯦꯟꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯁꯤꯞ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯤꯡꯏ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯉꯁꯥꯏꯗꯣ ꯏꯃꯥꯅ ꯅꯪꯁꯦ ꯀꯥꯏꯗꯒꯤꯅꯣ ꯍꯪꯉꯛꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯗꯨ ꯀꯩꯅꯣ ꯁꯨꯝ
ꯅꯪꯅ ꯈꯪꯍꯟꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯤ ꯄꯛꯇꯦ ꯑꯋꯣꯏꯕ ꯍꯦꯟꯊꯣꯏꯕ ꯅꯣꯛꯈꯤ ꯇꯧꯔꯗꯨꯅ ꯄꯤꯖꯥꯗꯣ ꯍꯥꯡꯗꯣꯛꯏ ꯁꯦ ꯆꯥꯔꯣ ꯅꯪꯅ ꯄꯥꯝꯖꯕ ꯑꯦꯛꯁꯇ꯭ꯔꯥ ꯆꯤꯁꯇ ꯂꯧꯔꯛꯄꯅꯤ ꯂꯤꯡꯖꯦꯜ ꯆꯥꯕ ꯍꯧꯏ ꯍꯥꯎꯕ꯭ꯔꯣ ꯍꯣꯏ ꯍꯥꯎꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯛꯏ ꯃꯆꯤꯟꯕꯥꯟ ꯑꯗꯨꯋꯥꯏꯗ ꯈꯤꯇꯪ ꯄꯛꯄꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏꯕ ꯍꯦꯟꯀꯔꯆꯤꯞꯇꯨ ꯂꯧꯊꯣꯛꯂꯗꯨꯅ ꯇꯩꯊꯣꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯤꯡꯖꯦꯜꯗꯨ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗꯗꯥꯁꯨ ꯆꯥꯔꯣ ꯑꯗꯨꯒ ꯊꯣꯏ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯒꯦ ꯌꯥꯔꯕꯣ ꯗꯥ ꯍꯦꯟꯊꯣꯏ ꯍꯥꯏꯌꯣ ꯀꯩꯅꯣꯕ ꯗꯥ ꯍꯦꯟꯊꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯋꯥꯒ ꯌꯥꯝ ꯇꯥꯕꯤꯕꯒ ꯁꯥꯏ ꯄꯛꯇꯦ ꯏꯃꯥꯅ ꯑꯩꯒꯤ ꯂꯝ ꯍꯪꯉꯛꯑꯒ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯗꯨ ꯀꯩꯒꯤꯅꯣꯕ ꯀꯩ ꯈꯜꯂꯤꯅꯣꯕ ꯍꯩꯃꯥ ꯍꯪꯉꯤꯅ ꯌꯥꯗꯕ꯭ꯔꯣ ꯍꯪꯉꯛꯀꯅꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯗꯥ ꯍꯦꯟꯊꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕ ꯍꯥꯏꯗꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯪꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯑꯗꯨꯒꯨꯝꯕ ꯗꯤꯁꯤꯖꯟ ꯃꯆꯥꯗꯨ ꯐꯥꯎꯕ ꯂꯧꯕ ꯉꯝꯗ꯭ꯔꯗꯤꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯑꯩ ꯑꯁ ꯇꯣꯄꯤꯛꯁꯦꯀꯣ ꯑꯃꯗꯒꯤ ꯑꯃꯗ ꯁꯠ ꯑꯣꯟꯊꯣꯛꯄꯗꯤ ꯍꯩꯈ꯭ꯔꯕ ꯑꯋꯣꯏꯕꯅꯦ ꯇꯝꯃꯤꯕꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯈꯣꯗꯅ ꯂꯣꯏꯗꯧꯔꯁꯤꯗꯤ ꯍꯟꯗꯛ ꯁꯦꯃꯤꯁꯇꯔꯁꯤꯅ ꯂꯣꯏꯔꯤ ꯀꯩꯅꯣ ꯑꯗꯨ ꯂꯣꯏꯔꯒ ꯀꯩꯅꯣ ꯑꯃꯗꯤ ꯂꯥꯛꯑꯅꯤꯗꯅꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅꯅꯦꯀꯣ ꯍꯥꯏꯁꯤꯅꯤ ꯊꯣꯛꯇ꯭ꯔꯤꯕ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯥꯅ ꯎꯁꯤꯟꯕ ꯍꯦꯟꯃꯟꯕꯁꯦ ꯐꯠꯇꯕꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯐꯤꯕꯝ ꯍꯥꯟꯅ ꯌꯦꯡꯕ ꯇꯝꯁꯦ ꯑꯝꯇ ꯐꯪꯗ꯭ꯔꯗꯤꯅ ꯈꯜꯂꯤꯕꯅꯤꯅꯦ ꯑꯁ ꯗꯥ ꯍꯦꯟꯊꯣꯏ ꯑꯗꯩꯗꯤ ꯏ ꯀꯥꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯤꯕ ꯋꯥꯗꯨꯗ ꯑꯗꯨꯛ ꯂꯨꯞꯁꯤꯜꯂꯒ ꯂꯨꯅ ꯈꯟꯖꯤꯜꯂꯨꯔꯤꯗꯣ ꯀꯩꯒꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯨꯡꯒꯤ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯆꯨꯝꯃꯦ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯑꯣꯏꯔꯛꯀꯗ꯭ꯔꯅ ꯀꯤꯔꯒ ꯑꯗꯨꯛ ꯍꯥꯛꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯗꯤ ꯃꯇꯨꯡ ꯇꯥꯕ ꯊꯕꯛꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯪꯗ꯭ꯔꯦꯗ ꯀꯣꯛ ꯌꯥꯝ ꯁꯥꯏꯀꯣ ꯁꯥꯟꯅꯕꯅ ꯃꯥꯅ ꯑꯗꯨꯝ ꯁꯤꯟꯖꯩ ꯁꯨꯡꯂꯩ ꯂꯩꯇꯕ ꯄꯣꯠꯇ ꯃꯇꯣꯝꯗ ꯋꯥꯈꯜꯁꯦ ꯌꯨꯡꯗꯅ ꯂꯩꯕ ꯉꯝꯃꯤꯅꯦ ꯍꯣꯏꯁꯦ ꯇꯣꯛꯑꯁꯦꯕ ꯆꯥꯊꯣꯛꯑꯣ ꯐꯖꯅ ꯑꯩ ꯉꯟꯅ ꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯀꯩꯒꯤ ꯏꯃꯥꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯍꯣꯔꯦꯜ ꯆꯠꯂꯨꯁꯦꯅ ꯍꯥꯏꯔꯤꯕ ꯑꯣ ꯑꯅꯤꯗꯨ ꯋꯥꯔꯤ ꯑꯇꯩ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯗꯤ ꯍꯥꯏꯒꯦ ꯈꯟꯅ ꯊꯃꯣꯏꯗꯒꯤ ꯄꯨꯈꯠꯂꯛꯈꯤꯕ ꯋꯥꯐꯝꯗꯨ ꯆꯤꯟꯕꯥꯜ ꯌꯧꯕꯒ ꯃꯗꯨ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯈꯤ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯅꯤꯡꯈꯤ ꯃꯃꯥꯅ ꯃꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ ꯀꯔꯤꯒꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯔꯥꯟꯕ ꯋꯥꯈꯜꯗꯅ ꯍꯦꯟꯅ ꯊꯥꯖꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯑꯗꯨꯅ ꯌꯥꯕꯨ ꯌꯥꯔꯣ ꯌꯥꯕꯨ ꯌꯥꯗ꯭ꯔꯣ ꯈꯣꯡꯐꯝ ꯆꯦꯟꯅ ꯑꯗꯨꯃꯛ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯈꯤ ꯑꯗꯨꯕꯨ ꯍꯥꯏꯅꯕꯒꯤ ꯄꯥꯡꯒꯜꯗꯨꯃꯗꯤ ꯃꯐꯝꯗ ꯂꯩꯔꯝꯈꯤꯗꯦ ꯇꯁꯦꯡꯅ ꯃꯥ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯈꯟꯖꯈꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯆꯠꯂꯁꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡꯖꯃꯩ ꯕꯖꯥꯔ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯇꯧꯕꯅꯦ ꯀꯔꯤ ꯄꯣꯠꯅꯣ ꯀꯦꯊꯣꯏ ꯂꯣꯁꯟ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯈꯥꯝꯃꯣꯗ ꯁꯥꯏꯠ ꯇꯧꯗꯨꯅ ꯈꯥꯝꯃꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯐꯖꯅ ꯆꯠꯂꯣ ꯍꯣꯔꯦꯟ ꯌꯧꯕꯒ ꯍꯥꯏꯔꯛꯎꯀꯣ ꯍꯦꯟꯊꯣꯏꯕ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯤꯡꯖꯦꯜꯁꯨ ꯁꯣꯔꯣꯛꯇꯣ ꯂꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕꯤꯗ ꯁꯠ ꯂꯥꯟꯊꯣꯛꯀꯦ ꯇꯧꯏ ꯅꯥꯀꯜꯗꯒꯤ ꯑꯦ ꯀꯩꯅꯣꯅꯦ ꯂꯤꯡꯖꯦꯜꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯁꯠ ꯍꯟꯗꯣꯛꯏ ꯀꯩꯅꯣꯃꯦ ꯒꯥꯔꯤ ꯂꯥꯟꯊꯣꯛꯄꯗꯣ ꯍꯟꯅ ꯇꯨꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯁꯣꯔꯤ ꯋꯥꯉꯝ ꯁꯨꯛꯇꯨ ꯑꯗꯨꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ MUꯗ ꯇꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯂꯤꯡꯖꯦꯜꯁꯨ ꯋꯥꯉꯝꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯣ ꯃꯥꯅꯦ ꯍꯩꯃꯥ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯊꯧꯖꯤꯜꯂꯒ ꯈꯥꯝꯃꯤ ꯑꯗꯨꯒ ꯀꯥꯏ ꯆꯠꯂꯨꯔꯤꯕ ꯁꯨꯄꯔꯃꯥꯔꯀꯦꯠꯇꯒꯤ ꯄꯣꯠ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯌꯨꯝꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ꯭ꯔꯣ ꯆꯤꯡꯉꯥ ꯃꯊꯛꯇꯒꯤꯅꯦ ꯑꯣ ꯑꯗꯨꯗꯥꯗꯤ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯂꯨꯕꯅꯦ ꯁꯔꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯁꯜꯂꯛꯇꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯣꯏꯊꯣꯛꯎꯔꯦ ꯁꯨꯇꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯆꯠꯇꯕꯁꯨ ꯌꯥꯗꯕ ꯇꯧꯔꯤꯁꯦ ꯈꯪꯗꯦꯗ ꯁꯨꯇꯤꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯅꯦꯅꯥ ꯇꯥꯅꯒ ꯄꯣꯊꯥꯕ ꯐꯪꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯋꯥꯉꯝꯅ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ ꯍꯣꯏꯗ ꯋꯥꯉꯝ ꯆꯠꯈ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯍꯨꯠ ꯍꯥꯏꯗꯣꯔꯛꯇꯨꯅ ꯃꯥꯅ ꯂꯩꯒꯗꯧꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯈꯜꯂꯤ
เห็นถ้อยบมายุ่มเยารีมาม่าอีเบมามังกรเดฟัมดุนอะไรรำมีพี่สุหงบลอยรำมีมาจานุปาจังกปะอุบดาเมมจานะเกาเรอีจัดไปอะไรดรองับตั้งไรกิเสมากาแฟระจาระอัมตะทักขี้เกอีจันไฮเการุนุตารอยใกล้จัดขี้เกบาดเดเนี่ยจังขี้บัดง่ายดีบันนี่จ่าโดมาง่ายระดีกว่าเลยอีสิงทางกันละโมไอหลอนบีระเกตัวดาจัลละสิลาวกุยรอยดาบันทรอขังบรเนี่ยดูบ่จัลละกับขังดวันนี้น่าจันเดเนี่ยจัลละให้ระโมเห็นถ้อยบ่มาม่าน่ะให้บางทีมาตุ้งอินน่ะมาจันเดจัลละให้ระมากับทอระอีมันดมจากอีเบเจ้าบิหอยอยู่เลยมาเจกับมาจาก็หลักบดูอุบดาฮาราเจนทอรักตัวน่ะอกเลยดิแล้วอายุหลักไปยาบันนี่จากต่อสิดาจานะบะยาดาเต้ารินี่เนี่ยถ้าบักเซอามามุกเต้าลอยบะคำบะนายบันนัดดิโอ้ยดูบุดีจังกะสิลาโออิเจเห็นถ้อยแล้วเจ้าเนี่ยอิซาเซมาสักหน่อยมาสักพะซาริบะเห็นถ้อยบันนกเฟต้ามักเต้าเลยอีแล้วสิดาพะโมเห็นถ้อยบัดจังสิ้นโดนฟอมไทเรอีเบเจ้าบินเดจ่าปุทเรอีเซอีจากีสิไปหรอกะกาดิทับหลักตรีบอินดมซาวัดลีนั่งกีกะกาดิปุ่งตะเรียนิปันสวยได้เฮกขันเลยเทงเนี่ยทับไม่ยามโดลอยนั่นลอยเสลามากันนี่มาหน้าไหลเสโอ้ยเนี่ยอดูบุตรเบงกีทับให้สินี่เซลกีทับนี่สวยไปอาปนเตเฮกสวยไปได้ภาษาฟัมเลยดารินี่อดูนี่เมมจานะให้ได้อีให้นักข่อยวารีดูตานิ่งเตรียมตะเจ้าเบี้ยมวยดูบูมีเหตุจินบะซาโลเอาสิที่มีเลยระมาด้วยไอ้เนี่ยสุไอ้แกได้อิเจลักกันนี่ให้คราบนี่โอ้พาริอดูบุไอ้เรดิอีบุงอ่ะจ่าดูทักดูนั่งสุยาวรู้สินั่งกินเยี่ยงเลยบสิเห็นถ้อยบักกะดีบุกคงกันนี่แต่ลิกก็ไม่ให้ดูนี่แต่เสียงนามาซีกุมบักกีทับบักเสียาวนิ่งเดบันนี่อีเบเจ้าบิสุเหกยาวเสละอีให้กุมดันไอ้บุงอ่ะนั่งมุกจะสุดจะลำขี้ร้อยยาวรู้สินั่งกิยุงไกปันบักกีมาตั้งเดสูว่าคราให้นิ่งให้เอาบันนี่เห็นถ้อยบายามตันนักขมาอีหอยดมจ้ะเจนดัดีหอยคงเครทำมวยดัดียานิงดรีอามุกสุขละอีบุญสิกิอสุกลูระบมาตั้งกักอสิบูเจมาเจ็ดอามากิมาเตียงเล่าดระบดียามักยาดระบระไอ้กิบุญสิกิมารำดักการิสุขังดับะไอ้กิมิงฟาวบักขังดับะมิโอยามากิว่าให้ดูดตุงอินโดนาจะเตาริบสินักการิกิอิสากิทับกอามาเตาบดาอาฟาฟัตตาปุ่มนามักอิสานาได้แต่เราฟังทกดับระสักขังดับะมิสักตุกีว่าตากระดาริบสินักการิกิพาระกันนะมาหน้าหายบตาบกินี่หายดาริพัดระกันนะไล่บักตาตำนำปนันี่มาพกินี่หายกระดาริบระอสุกยามนะจันเองนะบัจนบีเอสิบูการิกิดามักทำบิดำลิบะจันบีเอสิบูนำใครระกันนะการิอินละกันนะปุ่นสิจุปกินิ่งบกายบหายบดูโอยกระดาริกระดุมดันโอทางกระดาริบักคงทาง